Manipur Technical University na lauba examination da Furup ki Khennaba Thamlaga Maheiroi kharana online da thahanba aduga Maheiroi kharana offline da thahanba gi thong ase yaningdaba phongdoktuna University Asigi Maheiroi singna Khongjang Changshinkhre Tagel Patalaiba Manipur Technical University ki campus da ngasi sangsin kiba Khongjang aduda saruk ya kiba Maheiroi singna hai University amatada taminari ba Maheiroi singbo University asina manaba midyang na yengba ngamdaba ase live activity Examination asi online da pangthokpada akaiba leite adubo online da pangthoke hairabade University asida tamliba Maheiroi khudingmak online gi khuthangda examination asi thahangadabane amaromda offline da examination asi pangthoke hairabasu Maheiroi pumnamakta manaba mityang yenglaga common examination center amada pangthokadabane University asigi official singna phongdorapagi matungina University asigi oja singna Churachandpur da chatlaga examination asi pangthokpani hairi adubo Hauzik Oriba Manipur gi phibam asida Manipur Technical University gi karamba ozana Churachandpur da examination pangthoknabagi damak chatlamgadoribagi haibaside achawba wahang ama oire Mafam adugi Maheiroi sing offline da examination thai hairaga University asina makhoi gi hard copy answer sheet puthokpa ngamdribagi maram karigino madugi mahuta A4 sheet da photocopy lauraga puthokduna Maheiroi sing da utliba karigino chahi chupa University asida class yauriba Maheiroi sing gi syllabus phawba loisinba ngamdana leiriba asida online da class tawba madusu numit khudingi tawba nataba Maheiroi sing adugi syllabus karamna loisinduna examination asi tharibano nakalamaromda University asida hakthengna laktuna practical class yaujariba Maheiroi singna internal mark asi kunmanga yoba ngamdraga practical su yaudaba Maheiroi sing asina mark kungamanga gi mathakta loina fangliba asi makhoi gi lanai gi oiba practical taunaba khusu khulai loina leijarabra haiba asi achauba wahangama oiri hainasu Maheiroi singna pendaba phongdokna rakle MTU gi answer script ida puthokba te moi puthoi jisu xeroscopy da puthoreba for that adu kamai puthoi no adu akoina hiring is now tawba taragadi akoi moi sida lao khana jena jabante online tawragadi akoi jang tawba offline tawragadi akoi jang tawba chamana equal line taw same center da chamana center am lepiraga auda akoi pulap thamina geba akoi moi ga khana ga bate ama taw ga bate moida khut tharak pada akoi myam sang protect taw geba adu tawgadabdi akoi chamana thamina jeba adunia akoi sida hiring sida First semester hability, ama hability, kaim hability sida. Akoi haije, akoi MTU gi oina exam tharagadi pulap oin thagadaba. Offline da laakaga class yaw ngamdamna online na tawe haire. Online na tawbase akoina hangeba. Hangma matamda chap chana moina haije numi khudingi tawbibra hangma matamda tawde na haiba. Tawde haibaje akoina aduri kamai tawbiga ha matam ojagi hangma matam adai chatragi jusu amaina hiyangaga tawmina bane na haire ado akoina sida numi khudingi laaga class yaw bajida cover to wangam da syllabus to moina amaina numi khudingi to busna taba auda kamaina cover to wangamaga kamaina exam de thaino sine ina hajani status taga thamaktana khoi exam thari kholi exam matamda sumai thokko mem bias khoi mem thenagre matung sida akhoi na hujik changjaliba dabi sida te kem nateba akhoi moiga manana thaningi akhoi sida university da thaningi tawba tabu ngamdre hai taragadi online da sungam dre tari assignment mode sina akhoi gi period se sida leire sina ningi